मिलनदु सोर अमुक्तंग सांगना होंदोकलगा हायरगे इमा अखोई सिदा खुचु खुलाई खितंग मरंग कायदबना मरुप पाइखुमबगिसे खितंग मतम संगबनी अदुबु मासे अइना खनबदा मपानदा अमुक्तंग पुरगा यिंगबिरगदी याम थुना हप्ता मुक्ता फगतगद्रा हायबसे अइगी थाजबनी तांजादुदा थोइसना सुसंगलकपगा मपा चप सामनरे nganbina thoisnabu satkawrei ligla lao wa khanabase yaushi thoisna su tapna phamtharaktuna wari adu yausilai milanna ingna adum makha tarei ima marupai khumba thuna pharakpa haibase aigi tangai mak phadraba ithodang amakhakni aigi ngamjaba pumba thadharaga mabu layingjarakpani adubu matam khara khajik sangadabana aina warep ase laujabani अदो इमा होगी मोती करी लेबी बगे थोइसनागा nganbigadu yengnei adubu masagi khara thuna pharaknaba khanbada thoisnada hanglei ligla kamdosige thoisnadu mabuktadi mi paiba nungaijadaba poksei adubu mahak kana sunate kaishu thungnade haibase amuk khanjillubada kaishu haiba ngamdre indomsana sifani khanbado adum tobiyo मिलना ngaihaktuminna leramlaga yam lemna hairei adudi ima hoi khanabiro aishu asom kada pesin khara chek salukige milandu hagotlaga thokre nganbiga thoisnaga su wari sa saduna thoklai ligla nangna ikoi kuijaribado indomcha khangye indomcha nadi nangse atopani haina khandiye aigi imungi mini haina khali aigi isa paikhombase isa gisu lan oidoribani नंगी सुसरुक यावरिबने थोइसनादो तुमिन लई nganbina maka tarei isana thuna farak pa haibase aikhoigidi tangai mak phadraba mathawni aduna isagidi kari wakhal leibage thoisnado handakti ingna khumlei indomcha dabungna naba farak pa haibase aikhoigidi pumnamak yai phagani aduna aigi wakhaldasu yam thuna pubana phagadra haina khanjei indomcha phare phare adudi indomcha su nang kakaga amuktang khannarage aduga hayengmak punaba tawrasi hoi nganbidu thoisnagi asuk ingjabi mong hajadabi asida asum nungsiba hingalai aduna momonokna asumna harei ligla indomcha ngasidi wa amata hudokeba thoisna su adum ingna khumlai hekta takpiyo indomcha nganbi thoisnada onsilaklaga tapna nungsina hairei noi dabungse hek naba pharakpaga aigi yumda aigi imau oina punsigi leirasiko thoisnadu haraubana masadu kainoma tawrei khanghaudana chinbalda momonoglei adubu amuksu ikaibasu phawrei mamai adu ngangsingai tuminna duktharaga kirup yenglei nganbisu madu khangladuna hairei ikaiga nunhe ibema aini ngasi hairiba wafamse nangya biyoko isegi mafamdasu matam adu yoruk labakanda soidana mangol kaduna nijakigi thoisnado ikai manbana lepangam slaktre aduna nokphe toramlaga sat chenkre nganbisu nokmi tawduna lehore mapurebada phone tawraga kupna wari khannaraba matungda hayengmak delhi da makhatana layeng basatnaba wari pumba tanaba loikre numidangdu thoisnadu saktoklaga tumlamdaida phamungda tuminna phamlaga chenbalda momonoktuna ngasai nganbina hairakiba singdu ningsingli thoisnana mabukta khanjari dabung aise nangi oina noigi yumda mau oyu haina indomchana hodure ai yam harawe dabungda langjakiba mayam ado dabungi seba tawjaduna punsi chupa lenjaba phanglaniye dabung nang thuna naba pharaoko aduga ibani nungsi wari kaya saduna anobu punsi amada amuk hingminnarase mathangi nimitu haina kibagi matung inna paikhombosu delhi da punaba haiduna milanna hospital contact toba loiraba matung chatnaba sem saba loire mayamdu marang loinamak pochai loisinaringei thoisnadu paikhomba gi manakta changlai paikhomba du gyan tadana
हिप्तुना अदमक लेरी ngasi paikhomba gi makokta yetlamba bandage singdu amata yaudre masamsu maru kokpagi kitang kitang hawalei ingna nupa mana lumlum launa nungsiba paikhomba gi maithongdu thoisna gi makhutna pulap nungsina nalaga maraibakta chupiraga solei dabung nang yam thumna naba pharaga aigi nakta lauko nangi lekai gi nasal thamoi gi namabema liglana khaurangna dabung thoklakpa ngaijaramge ko dabung ne hek phabaga ibani luhongbini haye aiga luhongningdro dabung nang aidi dabungi punsi khungloi oirani khalubada numit thase huine sakhi gadabagum yam thuna yohoningle yam namak thuna aigi nakta leplerako dabung ase haiduna tuminna gyan tadana hipliba paikhombada amuka nungsina chupiraga maso thoklei paikhombodu nganbina miyoi ahumga puraga delida satkre thoisnasu khaurangna munna yengduna lehore paikhomba naduna leiringai cherak asida thoisnadu nungaifam sukhang khangde mikup amata kangdana phonda pau adum lawjarami magi mathau school su hanagum adum changnaina satli Principal Samuna paikhomba puramba thaudang pumba mahakna mahut sillaga kupna school adubu yengsilli Police team amana paikhomba soktuna taraga leramba mafam aduda satuna karigumba khara thisinba haurami phanakuina kupna thiraba matungda report khara puraga SP de submit tawre purakliba report khara du punna kupna yenglaba matungda SP na asumna hare hojik paikhomba sukanna mapanda puraga layengli aduga aikhoisu phangnaba thise maraksida paikhomba yam thuna pharak pathoklabadi magi masin maktadagi khangba haibaduni aduga amaromda handak thokliba thodok ase aikhoigi hana senior officer oibiramba hojikna thabaktagi potha bikraba DGP sar thoibagi masani aduna thodok sida chenbu chenneraba sakmai amata yengloi pumnamak maralgi matung inna dandi pigani asi hairaga SP duna mayam du thokinaba yathang piraklami police masel oinabana biki masamak su pau ase tare SP gi akanba order asi hiktok pangam laroi mahak nanthokpham leitre haibase khangle adubu thoisnabu amuktang oirabasu khudum chalamge haibase mahak chap yungna khankre nongma thoisnana school halakpagi main road tagi magi mayum taba lambi aduda makhong na sanglakpada yamna thajadana biki du ngaiduna lerambadu ure thoisnadu paikhomba nungai tabu wakhalna biki gi phattaba wakhal adubu kaya thoina henna khanjilludabani adubu ngasi magi masak ase hek ubaga khanghodana pinglauna sauningba fari adubu mathanta phattaba miga manarubagi kanaba leite haiduna khalakpadagi yengsinnada tuminna luktharaga satli biki du kaishu khangdaba sarga thoisnagi manakta changsilai thoi halabo thoisnadu khumde mamitu haiphet pairapna yenglamlaga magi satpham thokba adum satli ikai khangdaba biki du adum tamnarai thoi aina supnagi nangi nanaw nupi amaka khangnaramagi aibu duk haknu warubadumadi kitang lanbra haina khalli aina nangi nafamda lan ki bahaibu masimangaire adusu aina nangna haiba yaduna adum nangunagi lapthokibani adubu hojikti lilisu aibu wa ase makha taba nangdre thoisnana sat yenglaktuna phat thalai aingonda lankide haiba natro aduga aigi maramgi damak atopadadi yamna lanba natro tawhoidaba kaya tawkiba natro punsi phawba manghankiba natro bikidu wa adu tabada shwailawi mahakna tawkribasing adu thoisnana khanglabra hainasu chingnei thoisna sawbana masadu thak thak niglei aina nanga supna tangi matam khara khak khangnakiba asida miyoi kayada nahakna pap langsilabanina ainasu nangbu karam nangakpigani supnagi aibu phangnaba haiduna mara leisadabi aigi isal nupi adubusu nangna soiba sarga hatok pikiba natro masidasu pendradana dabung busu aiga khajiktang naksinabagi mami ubada
aduk tamthina miyoi ba amagi lisat ki wangmada tobi ki ba natro Vicky du lat tawna khumlei thoi kaino nang si mari makhong samna taba mayam mama hai dubo ai gyan tadre nahakna ngami haiduna tawribasingdo nangi sumatam ama soidana lakini matamduda nahak namitagi napita na kablakani nangdi miyoybasinggi maraktagi khwaidagi tonba misakni nahaka aigi punsigi mabungo dabungadi aduki matik khetnei lambasu yaroi madi pumnamaktagi pumthoi thoiba thoisnagi thawai haksang animaki amata ngairaba mapuni Vicky du handakti sauningbana fathaba ngamlaktre aduna sat haidurei aining si tawriba pumbase nahak punungsibagini nahak phangnabagini matam kaya sangna sagatchakiba asa pumbado kai kiba tare khanduna tingkhang sing ado satokpani haujiksu nangdi aigi dum oigani atopa kanagisu oibiaroi pumnamak aina masidagi henba makha taba thabak kaya amasu torukani thoisnadu satki haina tawrambani adubu mahak chap leplaga amuk onsilaga Vicky da paina yenglaga haidaki nang nungsiba haibasina karino kalakpa apamba haibasina karino haibase masak khangdra male nahakna tawribado aibu kalakpani aduga dabungna tawriba asina aibu nungsibani aishu nangbu nungsiye nungsibagidamaktani aina pangthokliba mayam ase paikhomba nangbu nungsibadagidi aina nangbu nungsibana sarukcham samhenamgani thoisnadu ngasaidi adum normal da hairambani adubu haujik paikhomba mahakna hena nungsiramgani haiba wafam adu tabada mahak mamitu Vicky da khana yenglaga usitana hairaki ai ngasaidagi tagena tabani adubu nangi akon magi wahidumadi aina sukya yaba ngamloi masagi nungsibabu kupsilaga nungsijariba misak aduna nungaina lenjakiba magi apambada yetpidaba aigi itawbu yengjaraga kaishu ayetpadi piraktaba mahaka nangumbagadi nungsibagi lambisida khakpusilakano aigi dabungdi mayamdagi tongale aduga amuk hanna aigi lambida asumna yetpirakano ai nangbu tukuchai asi hairaga phat haiduklaga satkre Vicky du mahakna thoisnabu hena naksinaba hotnarubana haujikti magi mafamdagi hena lapthokre haujikti Vicky na tawru thabak khudingmak maithibigi masak ngakta oisilakli fattaba migi wakal asi semtokpa sumthokpa ngamde hainabadomak Vicky gi mafamda thoklare thoisnabu magi areiba pangal thona sakti pumba puthoklaga kidnap tawragi haibasi chapyungna khankhre paikhumbana naba pharga thoklakpada mahakti asumna hingna leireroi natraga ain gi oiba matengna makisum singda mapunsi chupa lelagani haibasi masana adum khangjare aduna paikhomba thoklaktringai thabak pumnamak asi pangthoklage aduga matam chupagi oina mahaki mafamda pirakpa dandi pumba loinamak masana yana lawjakhrage haina masana khankhre thoisna nangbu phangnabani haiduna fattaba lambi kayada thangjinkiba khong asimadi panthung yaudri phawba khak hallaroi thoi ai nangbu force to patare Vicky du aroiba oina paikhomba thoklaktringai magi miyoi khara khomkhre thoisnadu mayum hek yobaga mathanta khoido pangsakdu sauningduna phamungda git phamtharaga bag tu phamungda laktana langsili asu fattaba misibu aina kadaida thingneroino khangdemi khwaidagi fattaba mahikni nang lemnadi mangwaye nangisu achoba pap amadi soidana phangani mikup tumaktada paikhombabu amuk ningsinglaktuna nganbida phone sat tawslei
Nganbisu adum paikhalai. Hello, Ligla. Indomsa, kaidobiramino. Sum numidang wairamgi coffee thambane. Ado Indomsa, dabung dubu ngasi haptadi fazle aduda leirise. Ifa phagatabra. Ifa phagatebo ibema. Adubu doctor na haibada yam thuna pharaklani di haye. Thoisnadu thawai nungaijadana hairei. Phare Indomsa, adudi aishu thamjaragi. Dabungi ahongba amatang hek lakpaga pau pibirauko. Hoi hoi ibema. Phone hek thamkibaga Thoisnadu mapi tana kappa hujarei. Mana paikhomba ki mafamda pizage khanna leijarakpa pibadi ngamjahoudraba propose card ki pack adu tapna paikhatlaga machinda kapli solai. Dabung nangna adumna mirol miri tadana leriba makai aigi thamoise ingthau haiba sukya yadiye. Dabung nang yam thuna naba pharoba ai thamoi prok sakna nang bu halakpa ngaijari dabung. Haujik aigi thamoida phauriba dabung nangbu nungsiba asina asengba makta oijarabadi yam thuna phaba oibiyu ko. Aigi mittagi tariba piyase nangbu yengba ngamlibro dabung. Dabung ai nangbu yam nungsiye hainingai lektana nungsiye. Wahai ase haijaduna tengthajaduna kapsaba ase natana ai upai leitre dabung. Aibu lona yengjay haibado haujikthi aibu phongna namit pena yengbiro dabung. Madugi ayaba aina pirabane. Aibu lona senabi haibado haujikthi aibu phongna senabiro. Aibu ahin khuding thenglaba matamda lumba lai haibado haujikchu lakbiro dabung. Aisu thoklake punna thajamagi inglaba mangalbu nungsi wari kaya sanaduna yengminarase dabung. Pumnamak asiga ayaba ai isana pirabane. Aigi nakta lao dabung. Aigi nakta lao. Thamoi senglaba Thoisnagi tengtha khol mikap khol adu iswar mahakna ubiraba haibadura khangde. Khanghaudana tuminna asiba amagum hiptuna leiriba paikhomagi wakhalda urare. Madugi matung Thoisnagi sakam adumaksu paikhombana tapna wakhalda urakle. Thokiba thodok pumba mangum amata sithadana urakle. Paikhombadu makhut adu tapna lenglei ngaihak lerga khongsa singdu amuk tapna lenglei. Mamai adu tapli nak yeta leiba horai. Magi wakhalda Thoisnana kaukiba khonjel adu nason pikna tarai. Dabung ho dabung. Paikhombadu sor sauna honba horai. Hiblamba adu khanglau laurga longna phuk hawulai. Ligla Masana kanna laurakpa aduda mapalda leramba mayam adu loinamak taraduna chensilai. Doctor singdusu chensilai. Masana gyan laklabada nganbidu haraubagi mapi ira chelai. Masabu nungshina yengduna lei. Paikhombasu ngaihak yenglaba matungda mahakna leiriba se hospital ni haiba khangladuna sor ama sangna hondoklaga magi manakta kana leibagi haibasi koina leiraga yenglei. Doctor Singh nursing mathang leibadu urai. Makhoi mayam sigi hektungda makhoigi security ahumduga mamagana leplaga tingak yengduna leiba aduda paikhomadu tapna kaurai. Ima nganbisu machana kaurakpa aduda masagi manakta yamna thuna sangsilaklaga machabu chetna konsilaga hairaki. Imagi bungo ngasi isana amuk hana ima haina kaurakpa se tabada ima hainingai leitana pele. Imagi ningjabat pungle isana asumna leikibada baba ima kayang wai khangbra. Asi hairaga masabu nanbiraga kablai. Paikhombasu mamagi matau aduda kapli tauruklami. Ima aikhoina leiribase karilamdano. Leiribasingse Manipuri amata mande. Imagi abung isana thuna pharaknaba haidana Delhi sida lakpane. Mafamse Delhi ne. Tanjaduda Dr. Singduna
पाइखुम्बबु कुपना करी करी सोइरिबगे हाइना येंसिली पुमनमक लोइरबा मतुंग महक फजना फरे कैसु थोइदोकपा तौररोय खंगलबदा यामना थुना हनबा यारगनी हाइना अयाबा पिरकले